ngasi imausina tumathoy tharibase ai yamna pende lojing loyada isagi lau loktaba yade na mayam praja sina lokpa chatlaga kulai pai ba moina misam praja de etek tawraga hat paside ai ge imauda ta sata halise kari maram gi no mase sem na atauba matam na mi hat pa puthok pirakduna imau gi laman sing biyo ai na pongdok chari ai imau bo ai leiri na kari wari no hai bado ngasidi ai na no ai mama bo ai ngonda masa pisa hotoga sakari basibo laibak sarkar pai basing na kai dong bini ga jibo India government na kari mi sang bini ga beti bachao beti padhao ai batu kadai tano Narendra Modi sarkar kai dauri ga hausi Manipur sarkar ta mi sang ni se kari girao ai amna pede isa se imau se angang apik pa hundo mi bane mabuk thai bane isura mabuk thak pagi kaurang ta ngai hori ai amna pede ado aina soknya la pose ai imana bin sumaila imau phasu thenga yamna phawa imana bin ne ma phamandana suma imala ba ki damuk te suma thawai katpane aina khalle yam nusiye baje nasaje ore kaone nasaje kaone be bada wa nasaje be be kala na sida ro ke takwa oi be nasaje be nasaje kwa ba jum de ga le ori ba da la ko ga ori ba koi bo kari koi wai ba no koi ba ga ba ko sing ji ye ga tum lai gi dre be ba ai ming salam sargada aduga aigi lepam se Wathalambi dagine aduga sida aigi nakanda lepichna imanabi gi machanupi ahanni aduga si mayachina machanupi ahanni aduga somataita lepisina machanupa yai mani aduga atomdi pi chai hum makai subada gaidi aduga mase lau subane lau suba se mase ngasi se magi loroi oire ngalaga mase migi khulang singba chatpane aisu chatkedabune numise chatpasida ai isagi lausu paiba adidi mana chakadum phamsu paiba jaga se naknaba matamsida aise aigi mi taro humdogi paibagi itha patha si langaga aise chatkedaba mafam jaga oi ada numise aigi chanopa tomasina mama nang chakhinu hai aigi chanopa ahanji chahi omsu tangairi maron semu sino chakhinu hai aina nang papa ka leramo ai haitha batha ji thin chaluge moi ni moi ma'am haitha batha thin chaluge na hai be timing ji da pung 12 tafa tingai manung ji da nokmai je khoi gi bomla gi ta kape bomla ta kap kan aina ai no pas da hai kai no ji pu bomla kapi ji hai mana natte bomla natte nokmai ne kapi ji hai nang angang da pokalo hai angang je pokal ku matam ji ai ji yum ji da nokmai ma ji yum matak te yore yakku matam ai ji kalap ji kanan ni kan jana pa han ji nangan da porga lai mama kai dori no hangi jana pa tum ji na kasu tawde nang tumi lai ko mama po ke nang tumi lai ko na is lai male matam ji da moi ji lau je hoji ki imana bi sin su ma pham ji mi ma pan su ba mi khara madi chang khala ga moi manga je pak thra ga le ho matam ji da aina hai kaya kana le hoino kana le hoino hai es moi manga le hore hai aina somde imu ge pang chong he moi manga si kamai torom do moi tara hom do na kamai le ba moi mapan sina kamai le na ai ja pang chong ga ai si kap ga thopa su ya da ba timing oi ba imu si da gi na khoi thola kano no mo su kana kap timing oi ba si da ai si chen thopa ya da na dom le re de pungkai mu le matung si da tholo o na aina bo khoi gi bishop si aina phara se ke to mutam khuda khum bi nu pi ma tar ga le ye hai akoina adugi baram do khune su khang da ko ma se adedi aina phone se tawna matam se da ma se wandara ga le Sophiya ka oi mai maming se Sophiya se wandara ga le hai
ꯑꯩꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯏꯃꯥꯟꯅꯕꯁꯤꯗ ꯍꯪꯉꯤ ꯏꯆꯦ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯗꯩ ꯍꯪꯉꯀꯥꯟꯁꯤꯗ ꯃꯥꯁꯦ ꯋꯥꯟꯊꯈ꯭ꯔꯦ ꯍꯥꯏꯌꯦ ꯋꯥꯟꯊꯀꯥꯟꯁꯤꯗ ꯑꯩꯅ ꯍꯥꯏꯌꯦ ꯃꯥꯁꯦ ꯇꯞꯅ ꯇꯞꯅ ꯅꯪ ꯆꯪꯁꯤꯜꯂꯣ ꯑꯗꯨꯒꯅꯦ ꯃꯥꯁꯦ ꯄꯪꯊꯔꯤꯗꯣ ꯈꯨꯖꯤꯟꯅ ꯁꯤꯛꯑꯣ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯌꯨ ꯃꯥ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯃꯥ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏ ꯑꯗꯩꯗꯤ ꯃꯣꯏꯅ ꯍꯥꯏ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯕ ꯖꯥꯠꯂꯥ ꯈꯪꯗꯦ ꯑꯩꯅ ꯑꯝꯇꯗꯤ ꯍꯧꯗꯣꯛꯄꯤꯌꯨ ꯃꯥꯁꯦ ꯑꯝꯇꯗꯤ ꯍꯧꯗꯣꯛꯄꯤꯌꯨ ꯍꯥꯏ ꯑꯗꯩꯗꯤ ꯐꯣꯟꯁꯦ ꯃꯣꯏꯁꯦ ꯁꯥꯟꯅꯕ ꯀꯥꯟꯗ ꯑꯩꯅ ꯕꯤꯁꯦꯞꯀꯤ ꯃꯣꯏ ꯐꯥꯎ ꯆꯪꯉꯀꯥꯟꯗ ꯃꯥꯏꯅ ꯇꯥꯕ ꯂꯩꯔꯦ ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯩ ꯁꯨꯛꯈꯟ ꯈꯜꯂꯨꯕ ꯂꯩꯇꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯋꯥꯈꯜ ꯁꯨꯛꯈꯟ ꯈꯜꯂꯨꯕ ꯂꯩꯇꯦ ꯅꯍꯥꯟ ꯂꯩꯔꯀꯥꯟꯗ ꯃꯣꯏ ꯃꯉꯥꯁꯦ ꯄꯥꯛꯊꯔꯒ ꯂꯩꯕꯁꯦ ꯑꯃꯗꯤ ꯆꯦꯟꯊꯣꯔꯛꯑꯒ ꯃꯣꯏ ꯅꯨꯄꯤ ꯑꯍꯨꯝꯅꯦꯕ ꯂꯩꯍꯧꯔꯤꯁꯦ ꯃꯣꯏꯒ ꯊꯪꯅ ꯏꯆꯦ ꯑꯅꯤ ꯑꯃꯒ ꯏꯆꯦ ꯑꯃꯒ ꯑꯗꯩꯗꯤ ꯏꯅꯝ ꯑꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯤ ꯂꯩꯕ ꯏꯅꯝ ꯀꯥꯟꯗ ꯑꯩꯅ ꯏꯆꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯁꯦꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯦ ꯍꯧꯗꯣꯛꯄ ꯁꯨꯡꯇꯥ ꯇꯥꯗꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯕꯤꯁꯞꯁꯤꯡꯁꯤꯅꯁꯨ ꯆꯪꯕ ꯌꯥꯗꯕꯅꯤꯅ ꯈꯨꯠ ꯊꯠꯂ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤꯅ ꯆꯪꯁꯤꯜꯂꯒ ꯏꯃꯥꯟꯅꯕꯤꯗꯣ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯅꯣꯡꯃꯩꯅ ꯄꯥꯜꯂꯤꯁꯦ ꯑꯩꯈꯣꯏ ꯁꯨꯛꯈꯪ ꯈꯪꯗꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯃꯥꯁꯦ ꯎꯞꯅ ꯂꯩꯔꯝꯕꯗꯒꯤ ꯂꯣꯡꯊꯣꯔꯛꯀꯥꯟꯗ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯏꯁꯤ ꯇꯥꯔꯀꯥꯟꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯥꯅ ꯁꯨꯝ ꯍꯥꯏꯔꯝꯕ ꯀꯩꯀꯩ ꯅꯤꯡꯁꯤꯡꯕꯒꯗꯤ ꯂꯩ ꯑꯁ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯥꯅ ꯃꯥꯒꯤ ꯃꯆꯥ ꯑꯍꯨꯝꯁꯦ ꯃꯤ ꯑꯣꯏꯕ ꯄꯥꯝꯃꯦ ꯃꯤ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯃꯦ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯁꯤꯁꯨ ꯃꯔꯥꯏꯕꯛꯁꯨ ꯊꯤꯔꯦ ꯑꯗꯣ ꯃꯥꯁꯦ ꯃꯥꯒꯤ ꯑꯄꯣꯛꯄꯁꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦꯕ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯑꯗꯨꯅ ꯑꯩꯁꯦ ꯏꯃꯥ ꯏꯄꯥ ꯅꯧꯅ ꯀꯥꯏꯅꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯁꯤꯗꯤ ꯃꯤ ꯑꯣꯏꯅꯕ ꯀꯟꯅ ꯁꯦꯝꯁꯤ ꯏꯇꯥ ꯍꯥꯏꯔꯝꯃꯦ ꯃꯥꯅ ꯑꯩꯅ ꯁꯦꯝꯁꯦ ꯅꯪꯒꯤꯁꯨ ꯑꯍꯨꯝꯅꯤ ꯑꯩꯒꯤꯁꯨ ꯑꯍꯨꯝꯅꯤ ꯑꯗꯣ ꯅꯪꯒꯤꯗꯤ ꯅꯨꯄꯤ ꯌꯥꯎꯋꯤ ꯅꯔꯥꯏꯕꯛ ꯐꯩꯀꯣ ꯍꯥꯏꯅ ꯏꯕꯥꯅꯤꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯁꯥꯔꯒ ꯏꯕꯥꯅꯤꯁꯦ ꯑꯩꯅ ꯋꯥꯔꯦ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯃꯥꯅ ꯋꯥꯔꯦ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯇꯠꯅꯔꯦ ꯀꯅꯥꯗꯅꯣꯕ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯨꯁꯦ ꯑꯁ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯤꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩ ꯑꯉꯝꯕ ꯊꯥꯛꯇꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯁꯦ ꯁꯦꯝꯒꯦꯅ ꯈꯜꯂꯦ ꯃꯥꯒꯤ ꯂꯩꯔꯣꯟ ꯆꯟꯕꯁꯤꯗꯤ ꯀꯥꯏꯗ ꯆꯟ ꯇꯥꯔꯦ ꯃꯥꯒꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯖꯒꯥꯁꯤꯗꯗꯤ ꯑꯗꯨꯝ ꯂꯩꯔꯣꯟ ꯆꯠꯂꯅꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯗꯨꯝ ꯑꯣꯏꯗꯣꯏꯔꯥ ꯃꯥꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ ꯑꯩꯒꯤ ꯃꯤꯡ ꯈꯣꯏꯔꯥꯛꯄꯝ ꯉꯥꯟꯊꯣꯏ ꯂꯩꯈꯤꯗ꯭ꯔꯕꯁꯦ ꯑꯩꯒꯤ ꯍꯦꯛ ꯏꯕꯨꯡꯒꯤ ꯅꯨꯄꯤꯅꯤ ꯏꯅꯝ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯏꯅꯝꯃꯅꯤ ꯀꯃꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯏꯅꯝꯃꯁꯤꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡꯁꯤꯒ ꯀꯃꯥꯏꯅ ꯑꯋꯥꯕ ꯄꯥꯎꯗꯝꯗꯣ ꯈꯇꯪ ꯑꯁꯨꯛꯀꯤ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯇꯤꯛ ꯋꯥꯏ ꯑꯉꯥꯡ ꯑꯇꯣꯝꯕꯗꯨꯁꯨ ꯃꯃꯥ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯥꯅ ꯂꯩꯕꯅꯤꯅ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯃꯥꯗꯤ ꯆꯍꯤ 9 ꯁꯨꯔꯦ ꯃꯥꯅꯆꯍꯤ 12 ꯁꯨꯔꯦ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯕꯗꯨꯅ ꯊꯥ ꯌꯨꯝꯗ ꯂꯩꯕꯗꯨꯅ ꯆꯍꯤ 3 ꯈꯔ ꯍꯦꯜꯂꯦ ꯆꯍꯤ 3 मखाई ꯁꯨꯗꯣꯔꯦ ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯦꯕ ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯦ ꯃꯥꯗꯤ ꯀꯩꯝ ꯈꯪꯉꯝꯃꯣꯏꯗꯣꯏꯅꯤꯅꯦ ꯀꯔꯤꯝ ꯈꯪꯗꯦ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯅ ꯃꯃꯥ ꯅꯥꯏꯌꯦ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯒ ꯃꯃꯥꯗꯣ ꯂꯩꯔꯤꯅꯦꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯃꯥꯁꯤ ꯂꯥꯛꯈꯤꯗ꯭ꯔꯦꯗ ꯍꯥꯏꯅ ꯍꯧꯖꯤꯛꯁꯨ ꯁꯥꯏꯇꯣꯟꯂꯣꯝꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨꯗꯤ ꯀꯃꯥꯏꯅ ꯂꯦꯜꯂꯤ ꯅꯣꯡꯃꯩ ꯃꯔꯛꯇꯨꯗ ꯀꯃꯥꯏꯅ ꯍꯤꯡꯉꯤ ꯀꯃꯥꯏꯅ ꯇꯨꯝꯃꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯋꯥꯕꯗꯣ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯂꯧ ꯎꯕꯗꯤ ꯌꯥꯗ꯭ꯔꯦ ꯂꯧ ꯈꯥꯎꯕ ꯈꯣꯠꯄ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯋꯥꯊꯂꯝꯕꯤ ꯁꯥꯏꯇꯣꯟ ꯑꯁꯣꯟꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯧꯁꯦ ꯍꯧꯖꯤꯛꯁꯦ ꯇꯪꯈꯥꯏꯃꯨꯛꯇꯅꯦ ꯂꯧ ꯁꯤꯟꯅꯔꯤꯁꯦ ꯇꯪꯈꯥꯏꯃꯨꯛꯇꯤ ꯂꯧꯕꯨꯛꯇ ꯂꯩꯅꯔꯤ ꯑꯗꯨꯅ ꯂꯧꯁꯤꯡꯁꯨ ꯂꯣꯏꯅ ꯈꯥꯎꯕ ꯌꯥꯕ ꯑꯗꯒꯤꯗꯤ ꯈꯥꯎꯔꯒꯁꯨ ꯂꯣꯏꯅ ꯂꯩꯅꯕ ꯂꯧꯕꯨꯛꯇ ꯈꯥꯎꯔꯒ ꯂꯩꯕ ꯄꯩꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯆꯪꯁꯤꯟꯕ ꯉꯝꯗꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯈꯔ ꯊꯨꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯊꯥꯕꯤꯔꯛꯇꯨꯅ ꯂꯥꯏꯔꯕꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯈꯔ ꯀꯣꯛꯄꯤꯅꯕ ꯑꯩ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯁꯤꯃꯗꯤ ꯊꯝꯖꯒꯦ 이쪽이 마마 피부가 바로해 보보다 이쪽이 마마 피부가 바로해
ꯑꯄꯤꯛꯄꯁꯤꯡꯁꯤꯅ ꯃꯃꯥ ꯉꯥꯏꯔꯤ 이배마 어디 되봐. 아니 오늘에 막 꼭꼭 좀 타고 봐. 송내 하겠다. 피해가 왜 오고? 너마이도 버전나 해뒀어요. 가 이리는 하시다. 마 어디 가 이리도 또 가. 배도로 진짜. you